District ki Mafam kaya social service ki Thouram Pangthoknakhare Zananeta Irabot Memorial Trust Jimet na sinduna Irabot ning sing tha asi mamang jahi kaya dagi pangthokuna lakli hantak jahi asi ki oinasu September tha asida Jiribam ki tongan ba lekai ki club singna social service ki Thouram Pangthokuna lakli Isel Club Divong Yai Falamjing Divong Kunau BBC Bidyanagar KYC Kalinagar Lamlen Kun Amadi Ucha Thol Pioneer Club UPC na chingba club singasina social service ki thabak Thouram sing pangthoknaki ngasi pangthokiba social service ki matangda Ucha Thol Pioneer Club UPC ki president Mutum Premchandra Singh na hai UPC na sinduna club member Ucha Thol Meira Paibi self help group Ucha Thol BLF Ucha Thol loinana lekai asida leiriba IRB post ki personnel Singapunna Ucha Thol gi akoi bada lamtu sit sengduna social service pangthoki hairi Tolgi adum laba Ucha Thol Pioneer Club na chinja langja duna Ucha Thol gi Meira Paibi aduga self help group aduga self help group ki matakta leiba dum la BLF ki members sing loinana Ucha Thol gi khoi nageta Ucha Thol gi khada leiriba IRB gi post ki khoi ichinau sing mayam chu thokbiratuna Chahigi pangtok padung dapat September gi pergi social service masih tang kulipan nomai numit ki ayu ki pung teret tagi hauraga Ucha Thol gi khale kai di hauraga koi ngasi asi Ucha Thol Pioneer Club Ucha Thol gi Meira Paibi BLF ki member sing self help group ki loinana lekai isi leiba IRB post ki chinau sing thokbiratuna ngasi gi pergi social service asi mapung phana pangtok